Center na thadarak senfam sing aran bumong da season ay haina BJP ki luching bara madhap na Congress government tamaral secret. Hanagi DGP Joy Kumar yauna candidates kaya BJP ki ticket fangdabadagi party asidagi tokhibaga loinana party asibu hunduna ngangkhre. Miyam da supnagi thau chada yankhai mathoi khaktamag yelaga chada nifumapan na government na reserve tawduna thamle haina icham na maral sirakle. Amasung N Hazari amadi Dr. N Tombi State Polo Tournament ibudau Thangsing Polo Club A amadi MPSC Polo Team A semi-final changkre. Mayam bukurum zari adomni yengbiriba Impact News ni ai khangenbam thoinu henbi hauze pungja si phawbugi maroiba pausing miyam da pijari. BJP की National General Secretary Ram Madhav na Manipur Government amadi Chief Minister Ukram Ibobibu hunba yaba hunduna chaibaga loinana Loktak Singbagi namada fumdi huran bani haina maral secret. Ngasi Imphal gi Classic Grande da Paumi Singa unaba amada mahakna haikibada NSCN IM ga BJP ga yanaba amagi makhada punna chatminai haina maral siriba asi aranba yumpham yaudabani. Manipur government na paikhat liba thabak thoram khudimak senja thumjana haraba project ngaktangaire. Chief Minister gi mari matana state asida drugs lalon batanatana Chief Minister amadi mahaki government na state ki pirakpa chakthung mapalam de yonthoktuna smuggling tawduna leire. Center na state ki chakhat thorang amadi miyam gi chakthung oina thada kiba senfam sing government paibada yauriba sing na makoi ki singau da hapchin bana Hapsin kibana Manipur ki miyam laira halaga thamle. Dam ama sabada decade ahum hena changhanduna matam gi oina center dagi ahen ba senfam lawthaduna leire. Lakliba mikhala sida BJP na government pairaklabadi Congress ki matamda chathakiba senja thumja gi thabak thoram khudimak thigatuna chenabam yoi amata lemna tharoi haina phungdoki. Next 2-3 days, we will announce the remaining 2 candidates also. There is a process for initiating any action. The action has to be initiated by that very same state government. If the head of the government himself is corrupt, only way to redress is to remove that government. We want people of Manipur to remove this government, give it to BJP. We will investigate all the allegations against Mr. Ibobig and his colleagues. Whether they are involved in corruption, whether they are involved in smuggling, whether they are involved in sex rackets in this state. We will investigate each and every allegation, and those found guilty will be sent behind the bars once the BJP government is in power. If there is any deal, the deal is between the UG groups which are indulging in acts like blockade in the hills and Mr. Ibobi. Lakliba Assembly Mikhal da BJP da Mikhal Thengnagani haiba thajabaga loinana makhau pong nanganglamba kaya ticket fangdabadagi party asidagi tokpaga loinana hunduna chairamba leptri. Langthabal AC da BJP ki ticket tanaramba Ningthaujam Nilakumar party ki ticket pibada karoidaba miyamna pamnadraba misakta ticket pirakpagi mayokta ngasi BJP thadokre. Mahakaloinana party da yaukibasingna party ki enrollment paper segaiduna manghanta khankre. Kakpa khongnang phaidekpida paumi singa unaba amada mahakna haikibada Manipur da awanba ahongba ama purakpagi pandamda party asida pamjana yaukibane. Adubu ticket pibadagi hongna senja thumja tawriba asina lamdam asida karamna awanba Manipur ama purakpa ngamgadawribano. Matam chuppagi oina party asida amuk hana yauraroi. Manipur ga Chunaba Regional Party amada lakliba Mikhal asi thengnanaba miyam ga tanaragani haina phungdoki. Rajniti tawriba sincerely tawge hena khanjariba thulaiba naha wariba politician miyambu namthu biramaga nathai biramaga haleng balai traba dugma ticket pibadagi hona senja thumjagi maigei romda changchalakpa senja thumjagi maigei romda henam kumang chawchalakpa dongna tawraga hariba khoina 15 years of loot and 15 years of corruption si kamai tawdana mutat kadage have say media gi mangda thamjaningi na tungdasu sumaina amu hana tawdriba adugumba sigumba corruption gi dak leitriba adugumba party mada yauraga iramdam langthabal kendra ge amadi Manipur gi damukta Nilakumar na soidana fight tawba thulakhi ni have say media gi mangda thamjage.
अनीसुबा ओइना बीजेपी की टिकेट लाउथोख्रबा मतुंग पार्टी असि टिकेट फंगहौदबा कया पार्टी थादोकपगा लोइनना मागी एसी दा बीजेपी मरु फुंगना मुथतकनी हाइना हाइबा यावनारकले नाउरिया पाखंग लाकपा एसी दा पार्टी असि टिकेट तानरंबा तनतना पार्टी असि BJYM की प्रेसिडेंट अमसुंग स्टेट सेक्रेटरी फाउबा ओइरमलबा ओइना मालेस ngasi पार्टी दगी तोकलगनी हाइना लाउथोख्रे ngasi kwa kaithel da miyam gi oiba mifam ama pangthokhibaga loinana ngasi nongmanini gi manungda miyam ga tanaraba matung karamba party da mikhal thengnagani haiba leplagani haina phongdokhi Prime Minister Narendra Modi gi maikhum uplaga party gi ticket pibadagi hauna lupa lakh lauriba party asina Manipur dagi senja thumja muthatpa ngamgadawribra Nauria pakhang lakpadagi BJP haiba party asimaru fangna muthatpaga loinana ngasidagi state level da party gi thawpuramba kaya yauna party thadokle haina lauthokhi ticket ama lobada lupa lakh karor sibu karamba chumba tawrakadori bano akhoi bu ngasi tem singari ba ngasi gi BJP gi maikhum bu piba ngasi achumba sagani haina tholaliba Manipur bo awona porakani haijin nariba adugumba party sidi ngasi nauria dagi maru phungna muthale Uripok AC da BJP ki ticket tanaramba Manipur gi hanagi DGP Yumnam Joy Kumar su ngasi party dagi tokhibaga loinana lakliba mikhal asida BJP saugatpagi mahutta political party amada mikhal thengnagani haina phongdorakli ngasi naurem thong da leiba mahak ki mayum da paumi singa unaba amada mahak na haikibada political party khudingmak ki ideology leijabane adubu party adubu phahanba natraga phahandaba haibasi party adu da leiriba leader singi makhayam na poli Prime Minister Narendra Modi na phanayam na phaba misak oirabasu state asida leiriba mahak ki matung illiba singna phatrabadi upai leiroi lakliba mikhal asida Congress samadi BJP animak absolute majority amatta phangba ngamloi maramaduna lakliba mikhal asida regional political party amada sungsoi soidana mikhal thengnagani haina Joy Kumar na phongdoki Party khudimaki loina magi ideology ama leijai ideology do fazana follow tawdai party khudimak loina khatab nate loina afroba ngaktani party ma phanba phalanda bai sidi party du bo handle toriba party du de leiba misak singduna party du phanba aduga phalanda bai se masi oibani ege state ki sidi leiba organization sida leiba limring de mi singsina thudokna kaina puna phabana tragidi sisu kesu oiroi similarly congress ki sumangai phaba phatta bai se madudat leiba kanu ngaktani मियोसिंगुना अदुना फलना फलनदब ngaktani BJP gi ticket piraktaba miyoi sing mathang party asidagi tokpa leptre cycle AC da BJP gi ticket tamirep oigani tawramba hanagi MLA Daukhomang Khongsai BJP dagi resign tokre loinana kendra gi miyam ga khanaraba tungda miyam gi aphaba thabak tawrakadaba party amada yauduna election thengnagani haina Daukhomang Khongsai na phongdokre ngasi laifam khunau da leiba khosa veng da pangthokiba paumi singa unaba amada Daukhomang Khongsai na haikibada ADC gi mikhal da mai pakhidraba miyoi amada BJP gi ticket pisinba asina party asina ticket pibada corruption tawre haibadu takle haiki fazina thabak tobana hundo oga thabak tobana nong phadopsu BJP gi aphaba wa rol amad sungang daba candidate ni haina amangon da pisille party ki manung sida achumba tawdre corruption na thalle haibasi mitta una phange hoina sidi senja thumja si fajina changkhai khange aigi marup su oibani hujik moi ticket phange basina hujik kan gi chatnabi hai sidi kari marona khangde chatnabi ha dum tawduna lere masida chakada malle achumba tawba kagada ba candidate intending candidate ma oibanina aigi worker aiga suminari ba BJP worker mayam se khoi nungaitre feel tore maramaduna siwa motlaba parties thadoga like minded party ama thisi achuma togadaba tungi Manipur gi dama kanagadaba party ama changa se habse khoi phirep ninga si BJP na political career assassinate taunaba honarakpadagi party asidagi tokpani haina thangmaibangi MLA na phongdokibadu ikainingai ni MLA na phongdokiba wafamadu Sabina Mama noknabaga pangkhakni haina BJP Manipur Pradesh headquarter in charge K Sarat na phongdokre Kaishamthong AC da BJP ki mirep oiriba RK Sivachandra gi election ga mari leinana pangthokpa mifam amada Saratna
पार्टी असि की लुचिंगबा ओइबा फंगलक्तबदगी कांग्रेस ता याउखिबनी लुचिंगबा ओइनिंगबना ngauraba MLA asina BJP bu hunduna nganglakpada thoidokna ngakningai oide haiki mahangna makha taraduna lanai oiba wafam namang tharaga ngangbana leibaki afaba tawrakani haibasi thazade BJP da thika tawba yawi haibagi mahutta munna thigatuna MLA masa asi hana kari sinpham tawri haina nainabana chungani haina phungdoki स्टेट असिगी लेमाइदगी कांग्रेस मरु फंगना मुथतपना चौखटपगी लंबीदा स्टेट असना मांग थाना चटपंगमगने वाफम असि लंगथबाल एसी की मनुंग चन्ना लिलोंग चजिंग माइरेन खोंगदा लेबा लिलोंग नगर पंचायत की वाइस चेयरपर्सन ओइबी ए ओमिलागी युमदा पांगथोखिबा मिफम अमदा एसी असिगी बीजेपी मिरेफ ओ जोइना फोंगदोखिबने BJP की मिरेप असिबु सोगटपो ओइना पांगथोखिबा मियाम की मिफम अदुदा ओ जोइना सोथादुना लैरबा स्टेट असिदा अवनबा अमा पुरंगनबा होनबदा अनौबा अफबा लेंगाक सासन अमा मथौ ताई हाइखि प्राइम मिनिस्टर नरेंद्र मोदी ना अवांग नोंगपोक स्टेट सिंग चौखटनबगी पांदमदा लौरिबा थौदांग सिंग असि खंगमिनदुना मणिपुर दा BJP की अनौबा सासन अमा थंबा तंगाई फदे हाइना फुंगदोखि सही कुंपुनी पान मापनगी कांग्रेस की रुलदा लंदन मसीदा लैरी बमियाम प्रजा पुनमंगा ऐकोई सेप फंदवा चाव फंदवा ऐकोई थकन इसिंग लेतवा लंबी लेतवा सुबम नोबम खंदवा लंदन मम सांग ओरी बदो हलकी तामा थोई सुबा मणिपुर विधानसभा की निकलदा पीगतोरिबा भोट BJP दा थादव भोटो अदुना मणिपुर दा अवरम कोरकने तरामाथोई सुबह असेंबली मिखल नक्सिलकपगा इरोइनना AC खुदिंगदा मिरेप ओइगदोरिबा सिंगी हाउस कैंपेन सिंग अकनबा मोंगदा चथनरी सिंगजमई AC की ओइनसु कांग्रेस की मिरेप ओइरिबा मिनिस्टर आई हेमोचंद्र की हाउस कैंपेन परिंग नाइना चथरकली लाकदोरिबा मिखल असिगा मरी लेनना ngasi marirak suba oina minister masamak yauna yamlaba congress workers singna AC asigi akhoiba mafam singda house campaign chatki khongchada sida saruk yakiba minister ai hemochandrana singjamai AC da amuk hana congress na mai pakpada natana state asida congress government adumak halakhi gani haiki mahana makha taraduna state asida thokliba tongan tongan ba issues and possible solutions se congress government natana BJP na piba ngamloi haiki अकोई मणिपुर दा अकोई ने कन्फ्रंट तौरिबा इश्यूज में आमसे मसीगी लॉजिकल सॉल्यूशन से अकोई की कांग्रेस की सरकार से हलागा मधु पीब नतना अतोप पार्टी ने पीब सोम ngमोय पर्टिकुलरली BJP ने दिसुगम पीब ngमरो भोट हाइबसिबुदी अकोई हाइदोक्ट्री बाउदी अकोई भोट हाइबसिदी रिटर्निंग ऑफिसर ने सर्टिफिकेट तो पीद्री बाउदी डिक्लेयर तौद्री बाउदी हाइब ngमदे अदुबु मयामनसु असेसमेंट अदुम तौबिरमगनी अकोई की सिंगजमैदा लैरिबा अंदर की वेव अदगी कांग्रेस ता थाजरिबा अकोई की कॉन्फिडेंस असे सुखसोई सोइदना आइ वाखलदि अकोई माइ पाकनी हाइबगी थाजजब सैंगोन लैजै नावरिया पाखंग लाकपा असेंबली कॉन्स्टिट्यूएंसी की मिरेप ओइना BJP की टिकेट तानरंबा एस मनाउतोन अथुबा मतमदा लमदम असिगा चानबा पॉलिटिकल पार्टी अमदा चंगलगनी हाइना मनाउतोन फोंगदोखरे मेकोलादा पांगथोखिबा नावरिया पाखंग लाकपा कॉन्स्टिट्यूएंसी मिरेप एस मनाउतोन ओकपगी थौरम अदुदा मनाउतोन ना पाउमी सिंगदा फोंगदोरकपदा BJP पार्टी ना टिकेट पिरक्ट्रबसु मियामगी दमक लाकदौरिबा तरामाथोई सुबह जनरल इलेक्शन असिदा मखाता ना थेंगनखिगने केंद्र की मियाम अमसुंग महाकी वर्कर्स सिंगा तानादुना कुपना खनरबा तुंगदा लौरकपा डिसीजन अदु महाकना पांगथोकनी हाइखि मनाउतोना मखाताना पल्लदुना मतिक चाबा मियामना याबा कैंडिडेटा टिकेट पिगनी हाइबा BJP पार्टी की खोलाव अदु कदाई चटख्रबनो हंखि लोइनना करंबा कैंडिडेट की ग्राउंड रियलिटी येंगदुना BJP पार्टी ना टिकेट पीरेबनो हंखि यार स्कूल कॉन्स्टिट्यूएंसी की मिरेप ओइना BJP की टिकेट तानरंबा हंजबम जयदेव ओकपगी थौरम अमा वांखैदा पांगथोखरे कांग्रेस पार्टी दा जॉइन तौरखलबा हंजबम जयदेव की लमजिंग मखादा ngasi BJP की एक्टिव मेंबर निफुमरी यार स्कूल केंद्र की MLA इलांगबम चान तारामना ओखिबने
थौरम अदुगा मरी लेनना याई स्कूल कॉन्स्टिट्युएंसी की MLA इलांगबम चांना पाउमी सिंह फोंदोरकपदा हाना कांग्रेस तगी तोकलुरबा मेंबर अनि अमसुंग लोक जनतंत्र की एक्टिव मेंबर अमा याउना पुन्ना मियोय 98 कांग्रेस ते चंगलकले हाइना फोंदोखि BJP थांगमैबन मंडल न सिंदना नोंगमगी ओइबा पॉलिटिकल कॉन्फ्रेंस अमा ख्वाई ललामबुंग मखोंग इमा अराई लैमगी संगलेंदा पांगथोखरे थौरम अदुदा सरुक याखिबा BJP नेशनल जनरल सेक्रेटरी राम माधव न फोंदोखिबदा मणिपुर हाइबा स्टेट असि यामना फजबा मसागी टॉप टॉप कल्चर लेजबा लेबाक अमने मणिपुर की डांस ड्रामा म्यूजिक अमसुंग स्पोर्ट्स न मालेम पुंबदा मसक ताकले मणिपुर याउदना इंडिया सेंबा ngamloi हाइखि लाइबक थिबदी लैंड ऑफ ज्वेल्स हाइना खंगनरिबा लमदम असि क्राइम अमसुंग करप्शन न पिक थल्ले हाइखि इंडिया की स्टेट कुंट्रा की मनुंगदा ख्वाइदगी स्वथा हौरबा स्टेट सिंगी मनुंगदा मणिपुर सु अमा ओइरी लमदम असिदा कांग्रेस गवर्नमेंट न चही 15 शासन तौदुना मियामदा खम थेंगना अवाबा कया पीरी सेंट्रल गवर्नमेंट न चौखत थौरांगी दमक सैंक्शन तौखिबा सेंफम कया मणिपुर गवर्नमेंट न मपुंग फाना सिजिनदबना चौखतपदा थेंगथहनबनी हाइखि अदुबु सेंट्रल गवर्नमेंट न अथुब मतमदा लमदम असिगी इम्फाल जिरिबाम लंबी सेमनबा सेम साबा लोइरे हाइखि रेलवे की थबक थौरम कयासु अथुब मतमदा लोइशिनबा होनरगनी हाइखि मोदी साहब हमको पूछ रहे आपने जिरबाम में इम्फाल रास्ता क्यों ठीक नहीं किया मैं पूछूंगा 15 साल से आप क्या कर रहे थे You were here for 15 years. We have come to power only 2 years ago in Delhi. Before that, your government was there. आप क्यों नहीं बनाया? नहीं हमने नहीं बनाया, पर आपने नहीं बनाया इसलिए आपके विरोध। मार्च थादा पांगथोकदबा 13 सुबा मणिपुर लेजिस्लेटिव असेंबली इलेक्शन द मसिंग यामलबा कैंडिडेट पुथोक्तुना मिखल थेंगनगदौरिबा मणिपुर रीजनल पार्टी अमसु ओइरिबा नॉर्थ ईस्ट इंडिया डेवलपमेंट पार्टी की पॉलिटिकल कॉन्फ्रेंस अमा ngasi लिलोंग चिंखाम मखाले कायदा पांगथोखरे नॉर्थ ईस्ट इंडिया डेवलपमेंट पार्टी की इंटेंडिंग कैंडिडेट सु ओइरिबा लेकाई असिदा लेबा MD शेख खैरुद्दीन की मयुमदा पांगथोकिबा कॉन्फ्रेंस असिगा मरी लेनना पार्टी असिगी वांगांग लोय सापम कुंजकिशोर ना हाइखिबदा कांग्रेस लेंगाक ना मणिपुर द चही 15 लेंगाक पाइरकपदा थबक थौरम अमता मपुंग फाना पाइखते अदुबु नॉर्थ ईस्ट इंडिया डेवलपमेंट पार्टी ना हंदकी मिखल असिदा लेंगाक पाइरबदी पिकलिबा अंगांग सिंगबु लेमना माहे तमहनबा थौरांग पाइखतकने मधुगी मथक्ता अनौब थौसिल कया पाइखतुना नहा सिंह थबक पीबा ड्रग फ्री ओहनबा होनगनी हाइखि अकोई दोनो वा थमजरी मदुदि पार्टी सिना करप्शन से मपुंग फाना मुठनबगी वक्ता तोंगान मयाम स्पेसिफिक ओइबा मणिपुर अमबो तौकी मौंदा कोई थौसिलमगा लोखलगा हाइबा करप्शन से मुठलगा आमना तिनंग काइजिंग दबा तसन केंद्र म कोइना फनबदा करप्शन से मुठत गदबनी हाइबसे कोई की तोल सगे चप चाब थाजजबा मिखल की चेन चोंगबा अमदि लांगबा हगलकलब कानसिदा थोंगालदा भोट खोंबा लाक्पीगनु हाइना थाबा बैनर थेतुना थंबसी लमदमसिदा सुंथोक थोक्तबा थवोंगने इम्पैक्ट न्यूज की न्यूज टीम अमना कैसामथोंग होदाम लेरक फाउदुना लाक्पदा युममगी थोंगालदा कैंडिडेट अमतना भोट खोंबा लाक्पीगनु हाइना थेतलंबा थेंगनरखि हाइरिबा वाहाई असि फ्लैक्स बोर्ड निंगथीना कापथोकलगा उगी पोस्ट मचा अमदा थेतलमखि बोर्ड अदुदा वोट की मरमदसु वारी साबा लाक्पीगनु आइखोइना खनबा कैंडिडेट ता थादजगे लुपा पामजदे हाइना थारी इम्पैक्ट न्यूज न कनागी युमनो हाइना थिगलुबदा लाइस्ट्रम इमोचा कौबा मियोय अमगी ओइरमखि करी मरमगी थेतलिबनो हाइना हंगलुबदा इमोचाना मियामगी मिहुतनी हाइना थागतलुरगा तुंगदा मिहुतसिंग असना मियामबु काउथोकले मियामना थेंगनरिबा लंबी सोरोक फत्तबगी थबक फंगदबगी अवाबसिंग कोखनबगी महुत्ता मसा मसातगी खंदुना लेनरे मिखलदा मिरेप इसा इसाना खंजगदबनी हाइबगी वाखलदा बैनर अदु थेटपनी हाइना फोंदोकलखि मफम अदुदगी थोकलकपदा होदाम लैरक चंगबा हौरकपदा कोइलास थानबगी नुंग थाबा हौरंबा थेंगनरखि लैरगसी कुइना सेमलुद्रबा मतुंग मिखल नक्सिलकपदा सेमलकलिबरा हाइबदुदी खंगद्री मणिपुरदा मिखल नक्सिलकलबा मतमदा मिरेप ओइगदबा सिंगना लंबी सोरोक सेमबगी थबक चथबसी मतम कुइनादगी चनरकलबा थबक अमा ओइरिबने अजी इलेक्शन मया लागा सेमबा खोबा थबक से याम तौरे अखोगी वोटर सिंह से
yam thak yam niengre mi am na mi khom ba yaba matam natre ba sik Aji je sak sana ba yuthak tau ba yam taure masi khara akoina voter sing sina gyan targa di masi afaba samaj ama lakani di khali bochi amata moisi lakti la e tai house ke bel we la e candidate khudima ado akoi ga di wari sanadre soidna khandi akoina thari ba wakhalun je masi miyam na su labi sapad masi yam da phaye na su yam thaga piba adegi yam na masi mi khudim su gyan yoi tahan ba haitare ne yoi na tanare adu ga su khara hena akoina pak chauna sanduna khoi khangan ba ma change ba Taramathoi Suba Manipur Assembly election gi dama candidate singi workers singi marakta khatna chainabagi wathok sing leptana henkalakli Thawal district ki Khangabok AC da Congress ki miref oiriba Okram Suraj Kumar gi meeting amat taunana bahona bada BJP ki miref oiriba TH Jadumani bu sogatba workers sing na meeting adu tawba yani yaroi haiba wahaudagi khatna chainaba thoki Thogdok aduda mirep animaki workers singi maraktagi mioi amamam soktuna Thawal district hospital de pukhatuna laikanaki soklaba mioi sing adudi Khangabo khulakpam laikai ilangbam kamini chahi nifunipan amasung Khangabo part 3 makha laikai thokchom yaimabi chahi humfunipan ne Thogdok thokpam aduda Thawal gi SDPO Sankar Dev na luchingba police force sing matam chana changsilaktuna ka henba pamdaba thogdok sing di thokhan khidre Lagliba Taramathoi Suba Manipur Assembly election asida political parties singna nan Manipuri amatta miref oina puthokpa yaroi haina All Manipur Youth Protection Committee na hairakli Manipur miyam na changsiliba yelhomi singbu kanjanabagi ihowa sigi chap chaba waroi sin ama puraktuna state asigi damag center na ayaba piraba chatna kanglon sing semdriba fawba Manipur gi laimai da mitop amatana vote lepa yahaloi dabani hairakpaga loinana party amatana mitop sing miref oina thadok piganu amasung hana lokthokhiba leirabasu withdraw tawbiu haina cheksilwa thamlakli National Highway the economic blockade toina toksilakpa asi miyam na khangbagi matam loire miyam changduna thengnaba matam oire haina sugnu kendra gi MLA K Ranjit na phongdokre loinana handa pangthokadori Taramathoi Suba Manipur Legislative Assembly mikhal de Congress na sit nifu gi mathakta phangduna government semgani haina lauthokre ngasi wangoi block Congress committee na sinduna paubitek mayai laikai da election ga mari leinana Pangthokiba nongmagi oiba mifamda wafam asi MLA Ranjit na phongdokhibani mifam aduda athoiba mithunglen oikiba MLA Ranjit na haikibada Manipur gi ngamkhai kainaba hotnaba NSCN IM gi makhada laiba NPF ka chatminaba BJP da vote piba haibasi Manipur kainaba hotnabada isa na ayaba pibaga chap manai haikibaga loinana Manipur kaidanaba amadi Chowkhatpa Manipur ama oinanaba lakadoriba election asida BJP gi account hangbangamdaba election ama oihalasi haiki Manipur praja gi apamba gi matungina Manipur kaiba yaroi haidana lepiba Congress Sri Okram ibo bina luchingba Congress government ga Manipur thugaina bo honoriba NSN IM gi part amu oriba UNC ga kaidong oido unaba yaroi abase ai BJP da ai hana thanam ga chap manana chingba Say Kay meeting point, Pithibi Wang Malala Su, Unabam later Badona, Unabayaroi. Madam de Manipur to I have any moina, Aquina Manipur to I be having a Sikanai to Unabayadoino. TV channel Yambugi remote control Pai Badona, Karigumba Amato Bagisu, Highway Bun, Kangbugi limit lawyer of an opposition, Tangaragata and ever processing, Masida quite tending on Navaya, Karamina Tangavatai, Democracy, Chatpanina, Prazagi Saktina, Prazagi Pawarna, Manipur Nungsivana Kanano. Nungsidabana kanano habdo munna khalakanda prajagi shakti phangba miduna Manipur kangador mina habse praja sing kawbigano NPF Naga People's Front ki miref kahalaba matung electoral politics ta changlaknaba UNC na siliba thawong asi aikhoi masel bhap taminaba matam oire haina kaisamthong AC da NPP National People's Party da mikhal thengnagadoriba langpok lakpam Jayant Kumar na phongdorakli Lakliba Mikhal asiga mari leinana NPP National People's Party asina sinduna kaisamthong AC da pangthokiba rally amaga mari leinana mahakna phongdokhibada UNC na matam kaktaba economic blockade chatharamlaga nakal ahumgi oiba tangkak anirak thokna wari sanaraba matung blockade hantokpa yana lei hairiba asigi wahanthok aikhoina naina pham thoi
blockade asi yamna ngalingai matamda handok khidраga ngarang nahanta nakal ahomgi wari sanaraba matung handok laba yana lei hairiba asi UNC NSCN IM amasung BJP ga manaraga NPF ki mirep sing mikhal mai pakhanaba loktuna bani haibasi aikhoi masel punna bhab taminaba matam oire haina phongdokhi NPF le bi kangbu sin kahan ning badagi moi suddenly retract or ini sigi issue se masih khangam toi masidi ko ne conclusion draw to bi kai no habi target moi se political power majuda lakhu pame political power once lakhu target they like to be one of the partners in forming the government se kai no habi target political power ki source of energy ni masidi man changar matung da UNC na matanda leiringai NPF na matanda leiringai NSCN na IM na matanda leiringai da moina taugi haina khalama khal poto with certain political power legalized power ga loina moina tawning mong to bi yan na ki masigi bakhong thangbu harukpani Manipur da pusilakpa thaugi apunba changdagi chadani fumapandi government ki reserve oina thambaga loinana lemhauri bachada yankhai ma thoi khak miyam da phanghanba asina miyam na thaugi awaba mayokna bane athuba matam da reserve thamliba thau sing miyam da phanghandrabadi election matam naksilakpa asida political mileage launaba tawba thorangni haina ichamna lawbaga loinana ECI da wakatlagani haina ichamgi president N Rajendro na phongdokre ngasi North AOC da leiba ichamgi office ta paumi singa unaba amada N Rajendro na haikibada economic blockade tawkhibadagi miyamna thau phangnadabagi awaba kaya mayok narakpa asida ichamna haukiba January 13 dagi oil pump sing da chatuna niyom gi wangmada thau piba amadi thau stock da thamjinduna miyam da phanghandaba sing yengsinduna miyam da thau phanghanaba honarakpagi sarugamo oina ngarang chief secretary ga unaduna wari sanakiba ga loinana memorandum amasu pisan ki haiki loinana chief secretary ga unaba aduda government ki reserve oina thamliba apunba thau ki changdagi chadani fumapan asi miyam da phanghanabagi matang da wari sakhi haiki loinana chief secretary nasu mari lainaba minister ga wari sanaduna miyam da pinanaba honagani haiba wafam sing thamlakhi haiki Mahana makha taraduna ngasi fawbada IOC depot da numit 3 ni gi petrol amadi numit 9 gi diesel leiri loinana IOC gi tanker punna yang chamnga ga yang khinipan leibagi manungda supnata gi tanker chahum yang khai khak thau launa ba chatliba asigi mahuta tanker pumna mak thau pusilakpa yana na ba hotna birabadi hena khudong chagani haiba wafam su Rajendro na phongdokhe Nakalamuram dangasisu oil pump kharada ichamna surprise visit chatuna miyam da thau phanghalibra haibadu yengsinki government gi nom da changda ba da posi chama da nimpugu mapan se reserve da leramba reserve system adu permit system da aduna hoji only the parja da phangni je 51 sumna gi yankhai ma thok phangmoji baw da ngasi akoi queue left re aduna ngarang akoi na chief secretary da thamjaram ba je hoji sumna ka 51 khak phangmana akoi queue left rabanina nipu mapan sima reserve le je sima lokthok piro kathat piro si oi ba tar ga di manipur gi normal time du gi chada tara hena akoi election je thoga lerame aduga ngara akoi na hangkat charam basida karigumba dealing tawduna magi political khudong chaba launa bo honar ko tar ga di chada nipu mapan reserve thami ba sema se political gi advantage launa bane na khal ka na ma se akoi isi da akoi Nomini ni yang matungda lokthok da batar de ko isia de chuksoi chwa na masigi marik chim report ma ko thamna ba isamna ko khongta ma paikhat chagani Consumer singna gas leak na sizinaba gas sizinabada khudong thiba nangdanabagi matangda bhab tahanabagi workshop ama ngasi pangthokre Oil and Gas Conservation for Night ki chatharakpa thauramgi manung channa miyam da bhab tahanbagi thauramadu thawbal athokpam da leiba athokpam Indian Service sinduna Indian asigi office complex ta pangthoki LPG sales area Imphal amasung LPG area sales office Silchar gi lamjing makhada LPG safety clinic khaiba hiram da pangthokpa thauram aduda athokpam Indian Service ki manager Okram Budhina miyam da matau karamna gas leak na sizinagani amasung matau karamna gas sizinabada thokpa khudong thibadagi ngakthokadage haibagi matang da miyam da wangangki Matang soy sida break amalawjage Manipur amadi malam ge tongan bai pausingal loina nei khoi break tigi amna thun hanjarake impact news pumit yang tadna lebio Beneath 100 meters from the Earth's surface, naturally filtered through sand and stones, pure,
clean and healthy water. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Yumanungi application ki mapung fava solution piriba Durasign G6 seasonabio. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidoknaba gi irai laiba solution pi. Panel sing ado phaiba amadi chap yunga mai kai install toba yai. Durasign Tata Blue Scope Steel. Bulletin asigi makhataba pau miyam de pizari. Board of Secondary Education Manipur na sakhanglaba lamdam sida leiriba private school singna board asina puthokpa lairik natana mapalam gi textbook company singna puthokpa lairik tamhandana ba mari lenaba authority na mityeng changbinaba all Manipur recognized private school welfare association na appeal torakli. Hiramasigi matang danga sinungtil Manipur Press Club ta paumi singa unabada Association asigi Secretary Laistram Joy Kuman na haikibada Bosem na sakhanglaba private school singna Board of Secondary Education Manipur na prescribed tauba lairik mahiroi singda soidana tambigadabani haina association na khanghanduna laklibani. Adubu private school kharana mapalam gi lairik company singna puthokpa lairik sing tamnari. Bosem na lamdam sigi leihauga chanaba chana na semlaba syllabus tambibana haurakliba mahairoi kaya lamdam sigi lamit tumit khangdabadagi makhataba aranba maikaida chatkigadra haibagi chingnaba leire. Maramaduna chatliba chahi asidagi hauduna private school khudingna bosem na prescribe toba lairik sing mahairoi singda soidana tambiyo. Amaramda lamdam sida private school kaya chengum saubugum sogalakle masina maram oiraga miyamna sandan lambi oina chathanabagum urakle. Asigumba thawong thingnanaba athubada mityeng changbiyo hainasu mari leinaba singi pukning chingsilakli. Mamangi sahi kaya dasu tongan ba akoi government ki authority board amadi education ki maroiba thopuri ba kaya da ikoina board na fongi ba syllabus sing se soidana private school sing asida tamnabagi damakta hona biu haidana akoi aiba seron kya pisin ba laikre adu ngasi fawbada authority sing asina action lokholakana akoi tongan ba mana pamamongda lek tamiba adung school sing asida akoi action local pagi akoi ngasi ho mami tade school amadagi amada songthok songsin torkanda parekha thabagi sanabi masulei masin nani ngasi manipura asengba education gi mangal amadi quality education puthokpada kharkhaji akoi ngasi watna leiri basi haina association logjei Lamlai PS ki manung chanban nongpok kakchingda ngarang thauri yanduna leikhidrabi mayang lambam ongbi sanatombi gi misida khoisaw naraba sekta gi miam laktuna leikhidrabi gi mapuroiba bikram gi yum thugaikre leikhidrabi sanatombi gi misida chennai hairiba mapuroiba mayang lambam bikram amasung bikram gi apokpi tamubu khuldagi matam chuppa tanthokpa haina maphamadu gi miam na warep nakre ngasi sanatombi gi Mapam lamdam sekta dagi JSC Maira Paibi amadi nupa nupi kayana gari tara nongpok kakching tamna lakhe. Miyam aduna mapam adu hek yobaga Bikram gi yum adu thugai khibane. Tungda Imphal East Police ki team ama laktuna miyam da haizabadagi irang adu nemthakhe. Irang adu loiraba matung nongpok kakching gi club Maira Paibi Nongren Chingnung Khok ki pradhan ga loinana sekta gi Maira Paibi amasung JSC ga phamin aduna wari sanakhe. Wari sanaba adu da nongpok kakchingi club amasung Maira Paibi singna misi adu da chenari ba miyoi sing adu khuldagi tanthokpa haina warep lokhi leikhidrabi gi hakchang lobugi warep ti postmortem gi report laklaba matung khanagani hairi
Nipan Laksuba Annual Art and Photography Exhibition Art and Culture gi Director Dr. K. Susila Nangasi Hogdokre. Exhibition asi Nongmaibung Nambam Chuthek Leba Art Society Manipur na Sindhana Palace Compound Leba State Art Gallery Complex Tapang Thokpane. Exhibition asi gi manung chana haithoi sing thoiraba artist sing gi ayek balai sculpture amasung photo sing miyam the display tawki. Haukiba January 28 tagi hauduna Khongmanda leiba Sarma Arts and Crafts House Complex te chatharakiba National Metal Casting Camp hayeng February 3 ta loisilagani haina Institute asigi cherol amana hairakli. India gi tongan ba state taret tagi lakpa sculpture tara na sarukiyaduna Lalit Kala Academy ga khutsamnaduna exhibition asida hayeng loisinbagi numitta artist sing asina saba bronze sculpture taramari miyamda Yenghanbana Sem Sari Haina Chirol Sina Makatarakli. Singju Yokhat Palup Siol Manipur na Sindhana Haukiba January Tang Kunipandagi Khangabok Talaiba MMRC and Unity Park te Chatharakliba Ani Suba Singju Festival GI Festival gi Saruk ama oina ngasi nupi yauna tongan ba mioi chama yang khairomna lemna idan tawkre. Social Warriors Manipur Amasung Association for Voluntary Blood Donor Manipur Thawal Branch na Seoul Manipur Gapun na khutsam naduna pangthokpa blood donation camp aduda Rimsky Hematology and Blood Transfusion Department Amasung Jenimsky Blood Transfusion Department Amasung Thawal District Hospital ki Blood Transfusion Unit ke staff singna mateng pangkhi. Forbes India gi matik chaba naha sing khangatpagi top 30 da Manipur gi 1000 dagi Angelica Aribam yaurakpada National Students Union of India na hainingai leitana nungai ba phongdorakli. Angelica Aribam hauzi NSUI ki National General Secretary oina thau puri bine. Law, Policy and Politics Saibalamda Angelica Aribam na mai pak na changsin bangamna bagidamak NSUI na mahak pu thagat ba phongdorakli. Angelica Aribam Delhi University Students Union ge Executive Committee ki member oibangamba awangnong poklamdagi ahanba miyoisu oiribani. Thangal Bazar da laiba Ajay Kumar Dev Kauba amagi dukanda Essential Commodities sing mamal hene yolamba Manipuri Students Federation na thengnarakpadagi dukan asi matam kaktana khudaktagi thong thingzille haina mahiroi loop asigi cherolamana hairakli. Makhatana kanakumba dukan family basingna pot mamal hena yonba thengnarabadi MSF ta pau pibiu amasung hiram sida mari leinaba singna so mityeng changbiu haina su cherol sina appeal tawrakli. Singjamai Police Station gi manung chanba kyamgai pal ahan bi manakta leiba Nissan car gi showroom changfam manakta masakhangdaba miyoi singna bom ama thamjilamle. Mafam adu bungak seliba security personnel singna bom adu ngarang namidang wairam pung manga makhairam taba matamda thengnarakibane. Tungda police ki bom expert kangbu laktuna bom adu lauthokhi. Mikhal Maya Naksil Lakpaga Loinana Police na mafam kayadagi ain na yadaba mayay kaba chinja kaya phagat baleptre. Mayang Imphal Police na Mikhal Mangoina na yungaw liter chaniyang kay rom phagat kre. Using adu Mayang Imphal PS ki OC M Khogen amadi Excise ki DSP ki apun batim amana ngasi ayuk pung tara taba matamda constituency asigi manung chanba segmaizin ki akoibadagi phagat khibane. Using adu phagat laba matung Mayang Imphal contract talaiba Excise ki office ta mai thadoktuna manghanki. Imphal West District ki narcotics cell gi team amana Lamphel supermarket area da drive chathabada miyoi ama yungau liter yankai ga konana phare pharaba miyoi adudi Moirang Them Rajan Kumar chahi nifutaret apokpa lekhidraba M Thambal kawi Lamphel supermarket tagini haide. Imphal East ki manung chanba khundrak pam AC ki mafam kharadagi heroin number 4 sungnabagi popi pambi kaya Imphal East police ki team amana manghan takhankre. Imphal East ke additional SP operation ke Meghachandra na luchingba OC commando amadi Provida laiba IPS officer singna Mikhal Mangoinana nisa gi potlam sing sizinaba thingnabagi damak yingsin bechatke.
टीम अदुना येंगसिन बचतपदा पोपी पाम्बी सिंह अदु खुंद्राकपम की मनुंग चनबा हंगोयपाट की मफम खरदा थारंब थेंगनरकपने नुंगथेल पुंग अनि ताबा मतमदा पोपी पाम्बी सिंह अदु हेक थेंगनरकपगा एडिशनल एसपी की याथंग मखादा लोइनमक यानथत्तुना मांगहनखि Taramari Suba State Level Triplex Competition 2016 gi makok mathang takraba mahairoi Chatruk Yankai Mathoida Manamathum Yenthokpagi Thoram Amapangthok Pangthokre Helping Hands Grove Imphal Nasindra Imphal College to Pangthokiba Prize Distribution Function at the Manipur College ki retired Principal Professor L. Sadananda NG College ki Vice Principal Ashok Roy Chaudhary Amasung Atay Atopa Makok Thongba Oza Singh Sarukyaki Panbayabadi Triplex Competition asi English, Mathematics, amasung Science subject class 3 dagi 10 fauba tamliba mahairoi singidamak haukiba chahi gi October 16 amasung October 13 da pangthokiba competition amani. Competition aduda lamdam asigi mahairoi lising marina saruk yakibani. Hawze ngasi nongmagi sanabagi pauda. Ibudhau Thangjing Polo Club A amadi MPSC Polo Team A ani Kuntrani Suba N Hazari and Dr. N Tombi State Polo Tournament ki semi-final changkre. Tournament asigi ngasi sanakiba ahum suba quarter final da Ibudhau Thangjing Polo Club A gi Sanaroi M Doren amadi P Ozit ani na panzel ahum O Samarjit na panzel ani aduga L Lokesor amadi H Manihar anina panzel amamamga chanduna MPSC Polo Team C bu yamna lakjana panzel tara anida maiti bapiki Match asida maiti horaba MPSC Polo Team C gi panzel ani aduna TH Roman amadi M Vivekananda anina panzel amamam chanki Tournament asigi ngasi sanakiba Mari Suba quarter final dana MPSC Polo Team A na Eastern Sporting Club A Nongmai Bungbu Panzil Taret Ohum Damai Tiba Pibangamki. Semi final Chankraba MPSC Polo Team A gi Sanaroi M Jawan na Panzil Ahum Aduga H Abung Kuman S Bimol TH Ranjit Amadi Y Binoy na Panzil Amamam Chanki. Match asida Mighty Horaba Eastern Sporting Club A Nongmai Bungi Panzil Ahum Aduna E Romes na Panzil Ani Aduga TH Momochana Panzil Amagachanki. Manipur Horse Riding and Polo Association na Sindhuna Mapal Kang Zaibung da Chatharakliba Polo Tournament asida Tim Kuntaret na Sarukyari. Tournament asigi hayeng semi-final match animak sanaragani. Senior Women Manipur Hockey League ta Ideal Club Tera Kaitel na point tara phanglaga league champion oibangamkre. Ngasi tournament asigi aroiba league match asida Ideal Club Tera Kaitel gi sanaroi M Nirmala na panzil mapan M Puspa na panzil ani aduga CH Bebicha S Richika NG Homesori W Tanuza amadi W Mary hairiba sanaroi singasina panzil amamam chanaduna YCCIC Kontha Ahalupu Yamna Lakjana Panzil Tara Taruk Sinoda Maitiba Piki. Tournament asigi runners up Takiba Maira Basikong na point Tara Panglagasu goal difference ta Ideal Club Tera Kaitil na champion oiki. Chatharakliba Senior Men's Manipur Hockey League ki Aroiba League Tana Hockey Union Lairik Yangbam Laikai Amadi Seo Singzamay Wang Makhetri Laikai Anina Match ki apiba matamda Panzil ani chanaduna match asi draw taki. Legasida Hockey Union Lairik Yangbam Laikai na point tara taruk aduga Seo Singzamay Wang Makhetri Laikai na point tara humdoi panglaga Legasigi champion amadi runners up tabangamki. Manipur Hockey na Sindhuna Khuman Lampaki Hockey Stadium the Chatharagliba League Tournament asida nupi gi team manga amadi nupa gi team taret na sarukyari. Ngasi tournament asigi loishinbagi thoramadda Olympian KSIS thoibaga loinana lamdam asigi masak nairaba mioi kayana sarukyaki. Thangmeban Athletics Union Sindhuna Union asigi sanabung da chathariba kunmari Suba State Level Under 17 Sub Junior Boys Football Tournament ta SDC Samuro Semi Final Chankre. Tournament asigi ngasi sanakiba ahum Suba Quarter Final da SDC Samuro na NFA Thangmeban bu panzil ani amada maitiba pibangamki. Chathariba tournament asigi hayeng mari Suba Quarter Final sanaragani. Union na Sindhuna Jathariba Contra Suba State Level Under 14 Mini Boys Football Tournament asigi
ahom suba quarter final dana KYFA Koirengay na Thau Thangmayban Bu Panzil Manga Sinoda Maitiba Piram Laga semi final changbangam ki. Jathariba tournament asigi hayeng aroiba quarter final match sanaragani. KKHYC Kyamgaina Ahanba Khagemba Trophy T20 Trophy gi winner oibangamkre. Ngasi Kyamgai Youth Pioneer Club ki sanabungda sanakiba trophy asigi final match aduda YCM Mongsangai na tos ngamduna betting hana sanakibada over taramapan ga ball anida wicket taramak turaga supnagi run chama kudmathoi khaklauke. Match asigi ani suba innings sanakibada KKH YC Kyamgai na over tara tarukta wicket manga khak turaga mai pakpagi run chama kunithoi adu lauduna match asi wicket manga da mai pakhe. Final match asigi man of the match na bite sorna takhe. Ngasi trophy asigi lotion bagi thoramadu da saruk yakiba Kairao AC gi MLA Thamarjit Karam amadi lamdam adugi masak nairaba miyoi kayana makok mathang takraba sanaroi amadi team singda mana mathung kaya khudol tamkhe. Ahanba Marina Spring Cup 7-a-side football tournament ngasidagi sanaba hokre. Singjamai makha Waikhom Lekai dalaiba Waikhom Lekai Athletic Club ki sanabung asida ngasi tournament asigi ahanba sanakiba match asida Sial Chal FC ki sanaroi Bravo na match ki nifu suba minute ta chankiba amatangairaba panzil aduna Prince FC bu panzil amasinoda maitiba pike. Tim tara taruk na saruk yaduna ngasidagi hokiba tournament asigi hokdokpagi thoramadda All Manipur Working Journalists Union ki President Wangkhemcha Syamjai amadilamdam asigi masak nairaba miyoi kayana saruk yakhe. Hayang nongthel tournament asigi league match ani sanaragani. Mga Suba T20 Veteran Cricket Tournament ta Chasing Cricket Club semi-final changkre. Tournament asigi ngasi sanakiba taret suba league match asida tos ngamkiba Model Club Team A Chingamakana sanakiba ahanba inning asigi apiba over kunda wicket taruk turaga supnagiran chamaga mari khak lauki. Inning asida Sunil na run kontramathoi lauki. Match asigi ani suba inning da batting sanakiba Chasing Cricket Club na apiba over Kunda wicket mapan khak turaga mai pakpagi run chamaga nipan adu lauduna match sasi wicket amada mai pakpangamkhe. Match asida Chasing Cricket Club ki batsman Krishna Kumar na ball kunhumdoida run kunmanga lauduna man of the match takhe. Manipur Veteran Cricket Association sindna Oriental College amadi Model Higher Secondary School gi sanabungda Tim Taran saruk yaduna chathariba tournament asigi hayeng sanagadaba Nipan Suba League ta Cyclone Thangmaiban amadi Nauria Pakhang Lakpa Sports Association anina lamba taunaragani. Arabida bulletin asigi headlines amuhanam yam thamjage. Center na thadarak senfam sing aran bamong da sizinai haina BJP ki luting ba Ram Madhav na Congress government tamaral secret. Hanagi DGP Joy Kumar yauna candidates kaya BJP ki ticket fangdabadagi party asidagi tokhibaga loinana party asibu hunduna ngangkhre. Miyam da supnagi thau chada yangkhai mathoi khaktamak yelanga chada nifumapan na government na reserve tawduna thamle haina icham na maral sirakli. Amasung N Hazari amadi Dr. N Tombi State Polo Tournament tai budhau thangsing Polo Club A amadi MPSC Polo Team A semi final changkre.